अहानबदा मरुओइबा पाव April तारीख 30 फाउबदा लेरंबा पोटचेगी ममलदगी हेंगतना योनबा यारोय CDRF Relief Fund दगी crore 3 लाख 40 तेंबांगी दमक काइथोक्रे Natural calamity na maram oiduna asokapan ng kraba awawa taraba praja singi damak sarkar na responsibility kudimak lofam to ihaina MPCC President MLA K Mega Chandrana Fongdokre Directorate of Education Manipuri order amagi matung ina ngasi amadi hayengi oina government aided private amadi central school sing suti oiraga ni hairi amadi All India Invitational Professional Boxing Fight Night Manipur dagi sanaroi ahumna gold medal amadi sen sanaroi ahumna silver medal purakpa ngamkre Khurumzari Mami TV News Meeting Tabiri Basingbu Mandena Chungkhamna Taramna Okjari Pau Sandukna Pizari April ke tarik 30 फाउबदा लेरंबा पोटचेगी ममलदगी हेंगतना योनबा यारोय CDRF Relief Fund दगी crore 3 लाख 40 तेंबांगी दमक काइथोक्रे ngasi CM Chief Minister N Biren Singh Minister Amadi MLA Yaungna Pangthokhiba Paugi Mifam Amada Chief Minister N Biren Singh na Fongdokhibada ngarang lena maram oiraga amang ata thokan kibasing thamoi sakna nungaitaba fawi amang ata thokan khraba imung manung singi damak kudakki oina relief camp nifu hangkre ngasi nungthil faubada yum lising tara mangaga chamriga kunga manga mang takhan khibagi report leire makhatana assessment su tawba leptre masida natana mamang thagi April da su health ama lakhiba adudasu amadi tamda yung lising mariga chamapan marfutara mapan amadi amang ata thokan ki adubo hantaki asida Imphal West ta lising taruka yankhai humdoi Imphal East ta lising mangaga chatrok Bisnupur da lising amaga humfutara mapan Thawbal da chanipan Kakching da chamaga kun Ukhrul da chani Tamenglong da chamaga kuntra None da chamaga kun Kamjong da chama Churachandpur da chamaga nifu Kangpokpi da chaniga marfutara nithoi Chandel da taraga taruk punna yum listing tara mangaga chamriga manga am ata thokan ki hari basing asi khudakta relief piraba matung market fangba jinga tripolin amadi cheng chak na chingba sing DC ki khutangda yenthokpa hokre awat pa jinga singsu yenthoknaba sarkar asina kanna hotnari haike Marak sida CGI sit amadi essential commodities ki mamal April ki tarik 30 mamangda leiramba adudagi hena yonba logi da matung ina CAF amadi PD makhada DC singna action lokhatnaba order amasu thokre hairi amasung April da lakhiba hailstorm na sokan khiba yom sing Bisnupur district da listing amaga humfutara mapan Jiribam da listing aniga humfutaret Fezol district da Nipan Sanapati district da yom yankhai amang ata thokan khiba singisu khudakta DC ki khutangda relief piki amadi awat pa jinga sing su pinaba sarkarna hotnari haina fongdokhe Mahakna makha taraduna hauziki oina CDRF Relief Fund dagi khudaki oina crore 3 lakh 40 DC singi khuthangda relief ki mating pinaba thadokre Valley district ki oina population khara yambana lakh yankhai jingi district tara mathoi da lakh nifu ni hairi amadi nonglei nungsitna maram oiraga electric power supply pole tek khibasing install atubada tawnaba hotnari national calamity oibana miyamna khitang khangmenasi haina fongdokhe Narangi yang mengaitaba hailstorm isi lega koi sathi namang prai hita relief camp koi nipu mahang kre ya maroina lendo chou yaw ni na koi tinagi tingi yum che ya maroina ko aduna yum pun mai koi so isi kuji bhawi la kuji evening bhawi manu dai koi na assessment of kuji assessment makasa thari loi benatri sidai da Lising tara mangaga yung lising tara mangaga chamriga kunga manga mangta hale de sigi bamanga March April kugi hailstorm malaki madugi da suchingi area tampaki area yawn madana yung lising mariga samapan marfudraga mapan madudi yamna partial damage ne
हंदकिसिना मयाम साथीना सोप हाइतारे इम्फाल वेस्ट लिसिंग तरुक को यांखै हुमदोय इम्फाल ईस्ट लिसिंग मंगा सत्रु इम्फाल वेस्ट को लिसिंग तरुक को सुमना यांखै हुमदोय दे बिष्णुपुर लिसिंग मंगा सामगा हुमद्रामापन थौबाल सनिपाल युमनि को जरिसे कक्चिंग दा सामकुन जिरिबाम सोक्ते युम चामा सोसानपुर युम संगाग निम्फु कांगपोक सोकपा युम होमदोक की बयावे अभी लेन पूरा तारका नमन तुम बयादब यावे हायरबसिंग तोरका नपि हुजि फावबदा इमीडिएट रिलीफ नांगे खुदक तोरका ने कोई मार्केट फंगा जिंगा नुंगा करी करी मैम कोई डिप्टी कमिश्नर की कुथांग डिप्टी कमिश्नर की कुथांग तोरका गवर्नमेंट की ओइना कोइना येनबा दगी सेंगचा दरपुलिन करी करी येनबा खोटपा कोई डिप्टी कमिश्नर सिंह की कुथांग चथबा हौख्रे हुजिसु तौरी Natural calamity na maram oiduna asok apan nangkraba awaba taraba praja singidamak sarkarna responsibility khudimak lofam thoi haina MPCC President MLA K Mega Chandrana phongdokre Manipur Congress Bhavan da pangthokpa Paumi Singa Unabagi Thoram Amada Manipur Pradesh Congress Committee ki President MLA K Mega Chandrana Paumi Singda ngarang ikhang khanghodana lamdam asigi tongan ba mafam kayada len yauna akanba sitna maram oiduna lamdam asigi praja miyangi mamal yamlaba yumkai kaya mangan takhan batana asok apan kaya nanghan khiba aduda nungaitaba phongdorakpaga loinana awa ana asok apan nanglaba imung manung singi responsibility punamak state government na responsibility lawgadabani haina phongdokpaga loinana hiram asigi matangda state lengakna awa ana taraba singda relief material na chingba mateng pangani haina lawthokhiba adu kayam khumang choksinna awaba taraba praja singida mateng panggadoribano hai hangbaga loinana karamba mawongda mateng pigadoribano haibado athuba matamda praja singda khanghanbiu mahosagi oiba nonglei nungsitna maram oiduna chauna chaitheng fanglaba praja kayagi yumkai amang ata thokpa maram oiduna makhoigi damak relief camp hangba haiba ase hauzik makki oina yamna tangai fadre paliba lengakna central government taki mateng lawgadoribra haina hangbaga loinana state government na kari karamba mawongda thabak lokhat pigadoribano haina MLA K Mega Chandrana state government ta wafam kaya thamkre hai press and media gi sinau sing ikai kum nazari hauzik manipur si violence na yamna sokhiba mafam oibaga loinana ngarang si aikoi nonglei nusit amadi len yauraga mayam si jaga khara yamna sathiba mongda sokpase masigi sokpasiga mari lenana mayamda aina asigi press unajabani maroina manipur gi senthum senmit lon mayam se masi yam sathina soga leiba department singi thadokadaba amadi tongan ba economy activity NRGS ki adagi tongan ba mayam prajada piba activity senthumgi mayam prajada phanggadaba mayam maroina gram panchayat adagi municipality gi jaga singda mayam si sarkarna masigi election su tawdaba adagi maroina senthum se thadokdaba loinana violence ka mari leinana yamna sathina soga leibasida praja singse khoi semit lon siamna waba yamna sokhiba senthumgi violence ki chathariba tanja sida soiba tanja sida khoi relief camp bak sokpa yawi adagi masigi sidai sida sarkar da thamjaningbadi prajagi khamthingna waba tanja masigi si oibasida sarkar gi ama honorable chief minister na khoi masigi financial support khara mateng khara pigani haidana district administration singda form kai khoi thaba tawba khoi ure
मसी असेंबा अमा हाइबदी प्रजासिंगसे होजिक युम गसे पुरा अखोइगी लेन अदगी नोंने रुसिना सोखिबसे लौबा यादबा Directorate of Education Manipuri order amagi matung inang ngasi amadi hayengi oina government aided private amadi central school sing suti oiragani hairi State government asina makhatana miyamgi punsi amadi lantum amang ata thokhanaba lokhalakpa khongthangni Director of Education gi L Nandakumar Singh na khujek piduna thadorakpa cherol amana hai ngarang len yauna akanba nonglai sitna yum amadi mahai marong kaya amang ata thokhankiba adu makhatana thorakpa yabagi akiba leibana maram oiraga journal officer singna mari leinaba singda thabak paikhatnaba khangankre All India Invitational Professional Boxing Fight Night ta Manipur Sanaroi ahumna gold medal amadi Sanaroi ahumna silver medal fangduna Manipur gi mingchit purakpa ngamle hairi Ngarang New Delhi gi Nazafgarh da pangthokhiba All India Invitational Professional Boxing Night ta BT Road Imphal da laiba Aztec Fight Studio gi boxing courts livestream dip ki luching makhada professional boxer nipana Manipur gi oina mahut senduna saruk yakhiba aduda gold medal ahum amasung silver medal ahum puna medal taru fangduna Manipur gi mingchit purakpa ngamle hairi Gold medal fanglaba sanaroi sing adudi flyweight 50 kg da RK Thongamba super lightweight 63 kg da Singthang Khomba super featherweight 58 kg da Utkars amadi silver medal fanglaba sanaroi sing aduna lightweight 61 kg da Lucifer super Vietnam 55 da Vincent amadi featherweight 57 da Joyson ni haire Andaki hogiba Migi Tangtaruke tournament New Delhi Hanabagi Akogi coach Kaisram Dipna Mahana team coach Oiraga Maki Makada Hanaba tournament si Andaki Akogi Manipur Wenagi Andaki Chahigi Taruk Suba professional boxing Asida Saru Yazavani Kirasi Akogi professional boxing dip Laisram da Afropizani Aztec Sports Amasung Pai Studio Dolona Lona Manipur Professional Boxing Council NPBC Honorable President अमसुंग अखोगी मेंबर मयाम बसु अखोई स्टेट की वोट सिलगा ऐहाकना अदुगी मयाम दा याका पाउजी पिजरी अदुगा फाइदि मरु ओइबा अखोई सानवे मयाम बु प्रजा मयामना होगपिबा मखोईगी थोना हापिबा अमसुंग मथंग लाकदोइबा नेशनल चैंपियनशिप शिमला दा पांथोकदोइबा मथंग थागी सिदसु मयामना सरुक यामिनारगा मयामना पुन्ना सानवे मयाम बु थोना हापिनबा नादु निजरी Haukiba pung kunmari asigi manungda jing amasung tamda pamdaba thodok thoktanaba kudong chiningai oiba mafam singda security force na thiba humbagi thabak chathakre hairi National Highway number 37 amadi National Highway number 2 da tangai fadana changdaba yadraba potlam sing puthok pusin tawriba gari sing asoi angam yaudana pusilakpa ngamhankre kudong chiningai oiba mafam khudingmakta akanba security gi oiba chikchin thorang lokhatke hairi Manipur gi tongan ba mafamda punna checkpoint chamaga kunga mapan thamduna achat awok check tawbada jingnaba miyoi chamaga humfutara nipan su fagatuna wahang pahong chathaki haire loinana yam su khutlai kaya su fagat pangam khre haire fagat laba potlam sing adude magazine aniga konana carbine ama magazine ga konana 9mm gi pistol ama 36 HE grenade live ammunition round 50 Chaurakna 750 gram lumba IED gi PEK stick manga SLR tube launcher taruk 75 detonator ama hand grenade arming ring 36 IT grenade MK1 ani biker strip ama walkie talkie aniga konana charger ama hariba sing ase Imo village amasung Iremba Maning Bisnupur district tagi fagat pangam kre haire Natural disaster thoktuna miyamna kham thengna awaba mayok naringai manungda potchegi mamal hengatna yonba yaroi fox ki maikai dagi khangalakhe
ngarang Manipurgi tongan-tonganba mafamsingda akanba nonglei nongsit amadi len yauna yum kaya amang ata thangankiba manamasing mahai-marong poultry farm na chingba kayada amang ata thokhankhre asigumba mahausa khutsemna thokhankiba thodok asida awa ana tarabasing amadi miyoi amana laikhidaba aduga miyoi amana soktuna laikhiba punamaki awaba nungaitaba Federation of Civil Society Organization Folks Manipur na saruk yaba fongdokchari Thodok asi natural disaster ama oiba taragasu masagi oizaba thiba miyoi kanglup kharana chahi kharagi matam asida paksana Manipurgi pak chauba umangi saruk sing kokthokhtuna poppy plantation tawrakpadagi mahosagi khal kaitharaktuna thokpa thodok amani haina lawe Hauzik oiriba Manipurgi tangdu leitadraba matam asida ngarangi thodok aduna lu kokpada len taba haiba pawro asimak iramdam asigi miyamda thoklare laibak thibadi miyamna kham thengna wanaraba tanja asida yum kupnaba jingagi mamal hengatuna yole haiba wafam ama lakpa ase tasengna Manipur miyamgi nungaitabani haina lawe Masimagna achumbamak oiragadi adugumba karwarwala adu miyamgi yaknabani haina lowbaga loinana folksna drive chatharakpa matamda mamal hengatna yolamba thengnaragadi maduda thokpa afafatagi daita pumba dukandar masa masana pujagadabani aduga Manipur lengaki wet and measure department nasu khudakta mireng changbiduna asigumba mamal Yoliba dukandar amadi miyoi sing asigi mathakta logi oiba chap chaba thabak lokhatkadabani amadi nonglei nongsit aduna amang ata thokrabasingda athubada compensation pibinaba hotnabiyu haina Fox ki channel amana khanghalakle Kukizo terrorist singna Manipur thugainaba honarakpadagi thingnaba hotnabada mapung oina thodang loriba maitaina akanba lan thengnaduna lakhibana hiram kayada awaba mayoknaduna leiringai ikhang khanghodana akanba nonglei nungsitka loinana len tabada amang ata asok apan kaya thokhanduna leiringai lamdam asida dukan famliba singna potchegi mamal hengkatna yonbagi thawong kaya chathariba ase miyoibagi lichat nate hai Dokpaga loinana PPCM gi thomi singsu khwaramban kaithagi akoibada leiriba dukan singda pochegi mamal hengkatna yonba yaroi amadi miyamda nongmagi tangai fadaba changde yadraba acha athak amadi pochegi mamal dukan singna yonba thengnarabadi PPCM gi thomi singda pau pibira u haina PPCM gi maikaidagi khanghalakle Ngasi Democratic Student Alliance of Manipur Desam Jiribam District Council ke President T.S. Santos na luchingba team amana Jiribam Mayolda leiriba Jiribam Government Higher Secondary School da chatuna yengsiluba matamda onthokpa fibam amada leiramba thengnare mari leinaba authorities na meeting changnaba wafam kaya thamlakle Yangsin khongchat asida mari leinana T.S. Santos na pangmi singda haikibada Jiribam gi mayon makta leiriba Jiribam Higher Secondary School ase Desam gi akhanaba District Council gi members singna laklaga meeting changsin ba matamda hozik leiriba nongju nungsagi fibam asiga Jiribam Higher Secondary School gi mamang chahida repairing tawkraba auditorium hall ase yamna fibam chadana leiramba ase Desamna nungaitaba fawi Satragi oina hozik program ama tawge haiba matamda leiriba fibam ase ubada tauba yadabagi fibam oiba mari leinaba authorities singna mireng changjahanningi aduga loina students singi cycle set matamda machana dana leiba fibam aikoi thengnazare aduga leiriba teachers vehicle set asisu yamna fibam chadana leiba boundary wall gi fencing asisu matik chade classroom da changlaga yengjaruba matamda classroom asisu thongnau yaudabana maram oiduna class toba matamda nong haijinbana maram oiraga class asi tauba yadabagi fibam da leire aduga Jiribam Higher Secondary School asi nong chusillaba amadi thongnau yaudana leiriba sing asi athuba matamda midyeng changbiyu amadi authorities singna semjin sajin biyu haina phongdorakhe Nurturing farm amang ata thokre Divisional Forest Officer Thawalgi makhada Khongjom War Complex ki manakta Okara sembagi leiriba nurturing farm ngarangi akanba nonglei nungsit aduna amang ata thokhankhre ngarangi nonglei nungsit aduna atangba u chara makhal gi chara semduna thamliba nurturing farm asida greenhouse ki saruk ayamba loina tektuna
ꯊꯥꯕ ꯌꯥꯕ ꯎ ꯆꯥꯔꯥꯁꯤꯡꯗꯅ ꯁꯤꯡꯗꯨꯅ ꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯦ꯫ DFO ꯊꯧꯕꯥꯜꯒꯤ ꯃꯈꯥꯗ ꯃꯇꯝ ꯆꯪꯅ ꯑꯃꯗꯤ ꯁꯦꯜ ꯆꯪꯅ ꯍꯣꯠꯅꯗꯨꯅ ꯁꯦꯝꯂꯤꯕ ꯎ ꯆꯥꯔꯥꯁꯤꯡ ꯑꯁꯤ ꯀꯅꯥꯒꯨꯝꯕꯅ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯂꯧꯊꯣꯛꯄꯤꯗꯅꯕꯁꯨ DFO ꯊꯧꯕꯥꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯄꯤꯜꯁꯨ ꯇꯧꯔꯛꯂꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯀ ꯂꯣꯏꯅꯅ ꯂꯦꯟ ꯇꯥꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯨꯝ ꯀꯌꯥ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯌꯥꯝꯂꯕ ꯃꯤꯑꯣꯏꯁꯤꯡ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯅꯈ꯭ꯔꯦ꯫ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯂꯦꯟ ꯌꯥꯎꯅ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯁꯤꯠꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯨꯝ ꯀꯌꯥ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯃꯤꯑꯣꯏ ꯀꯌꯥ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯍꯩꯔꯣꯛ ꯄꯥꯔꯠ 3ꯒꯤ ꯄꯣꯄꯨꯂꯔ ꯌꯨꯠ ꯀ꯭ꯂꯕꯇ ꯍꯥꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯃꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯏꯃꯨꯡ 15ꯗꯒꯤ ꯃꯤꯑꯣꯏ 69 ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯈꯪꯍꯧꯗꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯁꯤꯠꯇꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯦꯟ ꯇꯥꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯌꯨꯝꯗ ꯑꯃꯥꯡ ꯑꯇꯥ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯍꯟꯈꯤꯕ ꯑꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯂꯩꯅꯅꯕ ꯌꯨꯝ ꯂꯩꯅꯈꯤꯗ꯭ꯔꯦ ꯑꯃꯁꯨꯡ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯃꯇꯦꯡ ꯀꯌꯥ ꯗꯔꯀꯥꯔ ꯂꯩꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯁꯣꯛꯍꯜꯂꯕ ꯃꯤꯑꯣꯏꯁꯤꯡꯗ ꯂꯩꯐꯝ ꯆꯥꯅꯕ ꯑꯃꯗꯤ ꯇꯉꯥꯏ ꯐꯗꯅ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯐꯪꯍꯟꯅꯕꯒꯤꯗꯃꯛ ꯔꯤꯂꯤꯐꯀꯤ ꯑꯣꯏꯕ ꯊꯕꯛ ꯀꯌꯥ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯆꯨꯔꯆꯥꯟꯄꯨꯔꯗ UKNAꯒꯤ ꯀꯦꯝꯞ ꯀꯃꯥꯟꯗꯔ ꯑꯃꯕꯨ ꯒꯥꯔꯗꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯂꯦ ꯍꯥꯏꯔꯤ꯫ ꯀꯥꯡꯄꯣꯛꯄꯤ ꯖꯤꯂꯥꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯒꯦꯜꯖꯥꯡ ꯚꯤꯂꯦꯖꯀꯤ ꯆꯤꯞ ꯁꯩꯁꯠ ꯍꯥꯎꯀꯤꯞꯀꯤ ꯃꯆꯥꯅꯨꯄꯥ ꯍꯟꯇꯔ ꯍꯥꯏꯅ ꯈꯪꯅꯕ ꯌꯨꯅꯥꯏꯇꯦꯗ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯥꯔꯃꯤꯒꯤ ꯀꯦꯝꯞ ꯀꯃꯥꯟꯗꯔ ꯊꯥꯡꯃꯤꯡꯂꯦꯟ ꯍꯥꯎꯀꯤꯞ ꯃꯁꯥꯒꯤ ꯒꯥꯔꯗ ꯑꯃꯅ ꯍꯥꯡꯂꯦꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯃꯥꯡꯗ ꯆꯟꯅ ꯂꯩꯕ ꯂꯩꯃꯇꯥꯛ ꯃꯅꯥꯛꯇ ꯒꯦꯜꯖꯥꯡ ꯑꯦꯔꯤꯌꯥꯒꯤ ꯑꯣꯜ ꯅꯥꯚꯤꯜꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯂꯦ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗꯕꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯍꯌꯦꯡ ꯃꯍꯥꯛꯀꯤ ꯄꯣꯛꯐꯝ ꯒꯦꯜꯖꯥꯡ ꯚꯤꯂꯦꯖꯇ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯖꯤꯡꯒꯒꯤ ꯃꯃꯜ ꯋꯥꯡꯈꯠꯂꯛꯄꯗꯒꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯊꯧꯃꯤꯁꯤꯡꯅ ꯌꯦꯡꯁꯤꯟꯕ ꯍꯧꯈ꯭ꯔꯦ꯫ ꯉꯔꯥꯡꯗꯒꯤ ꯍꯧꯅ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯂꯦꯟ ꯌꯥꯎꯅ ꯇꯥꯔꯛꯄꯒꯤ ꯃꯐꯝ ꯀꯌꯥꯗ ꯌꯨꯝ ꯀꯩ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝ ꯀꯨꯞꯅꯔꯤꯕ ꯖꯤꯡꯒ ꯇꯤꯟꯁꯤꯡ ꯂꯩꯕ ꯂꯥꯛꯅꯕ ꯃꯤꯑꯣꯏ ꯀ꯭ꯌꯨ ꯂꯦꯞꯅꯈ꯭ꯔꯦ꯫ ꯖꯤꯡꯒ ꯌꯣꯜꯂꯤꯕ ꯗꯨꯀꯥꯟꯁꯤꯡ ꯈꯔꯗ ꯑꯁꯨꯛ ꯋꯥꯅꯔꯕ ꯃꯇꯝ ꯑꯁꯤꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯈꯪꯍꯧꯗꯅ ꯃꯃꯜ ꯍꯦꯟꯒꯠꯅ ꯌꯣꯜꯂꯦ ꯍꯥꯏꯕ ꯋꯥꯀꯠ ꯂꯥꯛꯅꯕꯗꯒꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯃꯃꯜ ꯍꯦꯟꯒꯠꯄꯤꯗꯅꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯈ꯭ꯔꯕ ꯃꯇꯨꯡ ꯉꯁꯤ ꯃꯐꯝ ꯀꯌꯥꯗ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯕꯗ ꯖꯤꯡꯒꯒꯤ ꯃꯃꯜ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯃꯥꯡꯗ ꯌꯣꯜꯂꯝꯕ ꯑꯗꯨꯗꯒꯤ ꯂꯨꯄꯥ 200ꯗꯒꯤ 300 ꯍꯦꯟꯒꯠꯇꯨꯅ ꯌꯣꯟꯕ ꯊꯦꯡꯅꯔꯛꯄꯗꯒꯤ ꯗꯨꯀꯥꯟ ꯃꯄꯨꯁꯤꯡꯗ ꯍꯦꯟꯅ ꯂꯧꯔꯤꯕ ꯄꯩꯁꯥ ꯑꯗꯨ ꯀꯁꯇꯃꯔꯁꯤꯡꯗ ꯑꯃꯨꯛ ꯍꯟꯗꯣꯛꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯕꯥꯜꯗꯁꯨ ꯌꯨꯝ ꯀꯩ ꯀꯌꯥ ꯍꯨꯝꯗꯣꯛꯈ꯭ꯔꯦ ꯑꯃꯗꯤ ꯂꯦꯟꯅ ꯊꯥꯕꯗ ꯍꯅꯨꯕꯤ ꯑꯃ ꯁꯣꯛꯂꯦ꯫ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯂꯦꯟ ꯑꯃꯁꯨꯡ ꯅꯣꯡ ꯌꯥꯎꯅ ꯁꯤꯠꯈꯤꯕ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯌꯨꯝ ꯀꯩ ꯍꯨꯝꯗꯣꯛꯄ ꯌꯥꯎꯅ ꯄꯥꯛ ꯁꯟꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯗ ꯍꯩꯔꯣꯛ ꯄꯥꯔꯠ 2 ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ ꯆꯍꯤ 65 ꯁꯨꯔꯕꯤ ꯆꯅꯝꯕꯝ ꯕꯦꯅꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯂꯦꯟꯅ ꯄꯥꯟꯕꯗꯒꯤ ꯁꯣꯛꯈꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯐꯪꯕ ꯄꯥꯎ ꯃꯇꯨꯡ ꯏꯟꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯥꯏꯔꯦꯝꯕꯤꯈꯣꯛ ꯎꯌꯥꯜ ꯋꯥꯡꯕꯜ ꯂꯪꯊꯕꯥꯜ ꯈꯦꯛꯃꯟ ꯋꯥꯡꯖꯤꯡ ꯍꯩꯔꯣꯛ ꯈꯣꯡꯖꯣꯝ ꯆꯤꯡꯊꯝ ꯈꯥꯉꯕꯣꯛ ꯂꯩꯁꯥꯡꯊꯦꯝ ꯈꯣꯡꯃꯟ ꯊꯧꯕꯥꯜꯒꯤ ꯃꯐꯝ ꯀꯌꯥꯗ ꯌꯨꯝ ꯀꯩ ꯀꯌꯥ ꯍꯨꯝꯗꯣꯛꯈꯤꯗꯨꯅ ꯂꯩꯐꯝ ꯆꯥꯐꯝ ꯂꯩꯇꯕ ꯌꯥꯎꯅꯔꯦ꯫ ꯆꯥꯎꯔꯥꯛꯅ ꯀꯤꯂꯣꯃꯈꯥꯏ ꯑꯃ ꯍꯦꯟꯅ ꯂꯨꯝꯕ ꯂꯦꯟ ꯇꯥꯔꯛꯄꯗ ꯌꯨꯝꯊꯛ ꯀꯨꯞꯄ ꯖꯤꯡꯒ ꯀꯌꯥ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯦ ꯑꯃꯗꯤ ꯏꯪꯈꯣꯜꯗ ꯊꯥꯕ ꯃꯅꯥ ꯃꯁꯤꯡ ꯀꯌా ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯦ꯫ ꯈꯥꯡꯉꯕꯣꯛ ꯄꯥꯔꯠ 3ꯒꯤ ꯃꯐꯝ ꯈꯔꯗ ꯌꯨꯝ ꯍꯨꯝꯗꯣꯛꯈꯤꯕꯗꯒꯤ ꯂꯩꯐꯝ ꯂꯩꯇꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯔꯤꯂꯤꯐ ꯀꯦꯝꯞ 2 ꯍꯥꯡꯗꯣꯛꯇꯨꯅ ꯊꯝꯈ꯭ꯔꯦ꯫
Amaromda ngasigi nonglei nusit aduda yumkai amang ata thokangrabasing khudakki oiba tengbang oina district administration Thawbalgi maikaidagi Teripollen yengthokpa hokre district administration gi maikaidagi helpline number ani hangdokre number sing adudi 7042114822 ani subada 8787668199 ni Miyamna number ani asida call tawbirakuna paw fawbirau loinana isa isagi mangta kibasing adu photo ga loinana district administration da yawhanbirau haire Masigi len kabasina marang moiraga yum nebom leitaba singdo akoi relief camp hangaga akoi gi district administration site gi makoi gi chana thaknaba pidana akoi konazari aduga makata na ngasigi kenosida sokhraba singna akoi gi Thawbal district ki akoi na helpline number ani khak laijai helpline number ani dudi amana 7042114822 ay mohajage 7042114822 amasung ani suba number na 8787668199 sigi number ani sida contact to biro amasung darkar taba aigi information ID district administration site gi lobiro amasung aigi mang ta khibadu photo ga loina na akoigi office ta thajan biro aidna ai mayam da appeal to jari World Red Cross Day 2024 ga mari leinana Indian Red Cross na Rims Lamfelda nomagi oiba blood donation thoram amma pangthokre World Red Cross Day 2024 ga mari leinana tongan ba thoram kaya loinana thabum ama chupna pangthokadoriba thoram kaya gi saruk ama oina ngasi Rims Lamfelda nomagi oiba voluntary blood donation gi thoram ama pangthokre thoram aduda donor tara mathoina EPK haire Amaromda ngarang ikhang khanghodana akanba len yauna chukhiba nongna maram oiduna sokhan khraba mafam singda Indian Red Cross Society gi Manipur gi state branch ki chairman Narendra Ningombana luchingduna volunteer kaya ka chatuna tarpalan singyan thoktuna mateng pangkhre haire Furup amagi culture na furup amagi masakta e aikhoigi oiba ariba makhalgi saisak sing asi manghandana thamnaba hotnasi haina Dalochana Senjang JP gi hanagi JP member Dan Subum Ratana Fongdokre Wafam asi ngasi Khurai Kala Vidya Bhavan Culture Hall da pangthokpa numit tara gi oiba khunung ise khongjom parba amadi penagi workshop loisanbagi thoramda fongdokkibane Yeninge Kol Saidam Sang Takhel Imphal Isna Sinduna Pangthokiba workshop loisinbagi thoramda saruk yakiba hanagi JP member Dan Subam Ratana makha taraduna ngase yening kolna sinduna Ariba Saisak Sing Kunung Isai Khongjom Parba Amadi Penagi Matangda workshop ama pangthokpa ase yamna fai masina Saisak Sing ase ngasigi mirolda mayek sengna khanganba ngame Karigumba posak amagi magi aruba kaya yamna chawbagi haiba leigani adubo art and culture gidi mapal naide Matam amada lekai da saknaraba khongjom parba kunung isai sing haujikti uge haibada uba fangdre tage haibada taba fangdre asigumba fibam asida leiringai saisak sing asi manghanba yade amadi saisak asi yokhatuna miyamda hena khanghanaba hotnaba asi tangai fadabani amaromda haujikti asigumba art form asida nupi artist kaya tholakpa asisu afaba khongthang amani Yening kolna makhatana artist kaya amasu puthokpa ngambo oibiyu haina fongdokhe Workshop adu pangthokpagi matangda Yening Kol Saidan Sangi President KH Nabakumarna haikibada khunung isai khongjom parba amadi pena hariba narrative art form sing ase ngasidi yamna pamnarakpa ama oire Marak amadi khunung isai khongjom parbagi isai tage haina thiba fangba nate adubu ngasidi hariba saisak ase pamba henkalakpasi yamna fai matamgi ahungbagi matung ina ngasidi fusion music amadi saisak kaya lakpasida leizariba aikhogi saisak sing ase yauksin labasu hanagi saisak sing adudi manghandana thamnaba hotnase Layo kraba ipa ibu singna thamamba art form ase manghandana thamba amadi artist kaya sengatpa haibasina Yening Kolgi mapung oiba wakalon amani haina makha takhe
April 15 ꯍꯧꯗꯨꯅ ꯆꯠꯊꯔꯛꯄ ꯋꯥꯔꯛꯁꯣꯞ ꯑꯗꯨꯗ ꯈꯨꯅꯨꯡ ꯏꯁꯩꯗ ꯑꯣꯖꯥ ꯒꯣꯁꯦ ꯃꯩꯇꯩ, ꯈꯣꯡꯖꯣꯝ ꯄꯔꯕꯗ ꯑꯣꯖꯥ ꯁꯨꯟꯗꯔꯤ ꯑꯃꯗꯤ ꯄꯦꯅꯥꯗ ꯑꯣꯖꯥ ꯁꯨꯔꯖꯤꯠꯅ ꯇꯥꯛꯈꯤꯕ ꯋꯥꯔꯛꯁꯣꯞ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯅꯨꯄꯥ-ꯅꯨꯄꯤ ꯑꯥꯔꯇꯤꯁꯠ 60ꯔꯣꯝꯗ ꯁꯔꯇꯤꯐꯤꯀꯦꯠꯁꯤꯡꯁꯨ ꯌꯦꯟꯊꯣꯛꯈꯤ꯫ ꯑꯃꯔꯣꯝꯗ ꯏꯟꯗꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯐꯣꯛ ꯁꯣꯡ ꯀꯝꯄꯤꯇꯤꯁꯟ ꯚꯥꯔꯠ ꯀꯥ ꯑꯃ꯭ꯔꯤꯠ ꯀꯂꯥꯁꯇ ꯁꯔꯨꯛ ꯌꯥꯔꯨꯕ ꯈꯨꯅꯨꯡ ꯏꯁꯩ ꯁꯩꯁꯛꯄꯤ ꯕꯦꯅꯤꯇꯥ ꯑꯃꯗꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟꯇꯦꯂꯤꯁꯠ ꯔꯣꯕꯥꯔꯠ ꯑꯅꯤꯗꯁꯨ ꯈꯨꯗꯣꯜꯄꯣꯠꯁꯤꯡ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯈꯨꯔꯥꯏ ꯀꯂꯥ ꯕꯤꯗ꯭ꯌꯥ ꯚꯕꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯥꯔ.ꯀꯦ. ꯅꯔꯖꯤꯠ ꯑꯃꯗꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯛꯇꯤꯚꯤꯁꯠ ꯁꯄꯝꯆꯥ ꯀꯪꯂꯩꯄꯥꯜꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯇꯨꯡꯗ ꯋꯥꯔꯛꯁꯣꯞ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯥꯔꯇꯤꯁꯠꯁꯤꯡꯒꯤ ꯄ꯭ꯔꯗꯛꯁꯟ ꯑꯃꯁꯨ ꯄꯨꯊꯣꯛꯅꯗꯨꯅ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯈꯤ꯫ Manipur University of Culture की महिरोई ओइरिबी गायत्री चनु सरangthem अपोक्पा सरangthem रघुमणि मैतै अमदी अपोक्पी सरangthem पुष्पाना UN की कॉन्फ्रेंस अमदा इंडिया रिप्रेजेंट तौदुना सरुक याखरे। डिप्लोमेसी अमदी एडवोकेसी की सिंथानिंगाई ओइबा उत्पगी थौरम अमदा यूनिवर्सिटी ऑफ कल्चर दा मास्टर तौरिबा महिरोई गायत्री चनु सरangthemna ग्लोबल वाटर क्राइसिस हाइना मिंथोनबा थीम अमगी मखादा अप्रैल की 18 दगी 29 फाउबा बैंकॉक दा पांगथोकिबा यूनाइटेड नेशन स्टिमुलेशन बेस्ड डिप्लोमेट कॉन्फ्रेंस दा भारत की मिहुत ओइदुना वांगांगबगी तंजा अदु फंखे। कल्चर की महिरोई अमा ओइना हौरकपना गायत्रीना मालेमदा मणिपुर मसक ताकपदा नतना हौजिक मणिपुरदा थेंगनरिबा अवाबसिंग असिगी मतंगदा कॉन्फ्रेंस अदुदा वफम कया थमलमी हाइरे। महाकना मालेमगी फंपाकता पिरंबा इम्पैक्ट अदुबु सखंगबा ओइना नुंगथिल चाइबी क्लब थंबाल खोंग सावल लेकाई इम्फाल ईस्टना सिंदुना तरामना ओकपगी थौरम अमसु पांगथोकी हाइरे। थौरम अदुदा खेत्रीगांव असेंबली कॉन्स्टिट्यूएंसी की हानगी MLA ओइरंबा नहाकफम इंद्रजितना अथोइबा मिथुंगलेन ओइखी हाइरे। गायत्रीना मखा तारदुना महाकना अहानबा ओइना यावरुबा कॉन्फ्रेंस असिदा महाकपु पॉजिटिव रेस्पॉन्स पिबिदुना चही सिगे लाकलिबा सेप्टेम्बर थादा UK दा पांगथोकदौरिबा कॉन्फ्रेंस दसु महाकपु इंडिया की मिहुत ओइना सरुक याबा यागनी हाइबगी अयाबा अदु पिबिरकी हाइना फोंदोरकले। स्पेसिफिक इन पुखलंबा है मणिपुर की कल्चर से मणिपुर मैतई हाइब फुरुप से वी हैव आवर ऑन लैंग्वेज आवर ऑन स्क्रिप्ट एंड हिस्ट्री अखोई लोइनमक सुना लेजब फुरुप अमा खंगने बितार से एक्सटिंग तौरप याबगी मओंगदसु लेबसे सिगिदमकसु अइना मेन ओइना सी कल्चरल डे राइज तौजरमे अदुगा ग्लोबल वाटर क्राइसिस की ददी वर्ल्ड की पुलप हमिनरकांदा कई पामी कई खल्ली हाइबनीना अइनसु मोइना पुथोरप कांदा अइना यानिंबा पॉइंट ने यानिंगी यानिंगदब कांदा अइना इंडिया ना मोइना यानिंगदे सुमाइना हाइरंबा करी रेस्पॉन्स हाई तार दे अइगी अहान बचबने अदुदा मोइना यामना इम्प्रेस तौबगी टाइप दा इसे मथंगदा अमु UK दा कॉन्फ्रेंस सेप्टेम्बर दा लay अदुदसु अमु अइदो इंडिया की लाखपा याबगी अदुमाइना दी पिबिरे दो मोइनसु हराउना याम फजना सुमाइना अखोइगी कल्चर के उत्पकांदा याम सरप्राइजिंग ओइना अदुम फजना पॉजिटिव फीडबैक दे दम लाए। थौबालदा यामद्रबदा मी हातपगी केस 30 हेना चही 10 दगी 30 हेना नमसिंदुना लेरे हाइना मणिपुर ह्यूमन राइट कमीशन फोंदोखरे। मणिपुर ह्यूमन राइट कमीशन की जस्टिस सहाना लुचिंगदुना थौबाल पुलिस स्टेशन अमदी थौबाल वुमेन पुलिस स्टेशन दा चतुना खुदकी ओइबा इंस्पेक्शन चथबदा मी हातपगी थौबाल डिस्ट्रिक्ट की ओइना यामद्रबदा केस 30 चही 30 नमसिंदुना लेरंबदा नुंगनांगबा फोंदोखरे हाइना NE नाउना रिपोर्ट तौरकले। रिपोर्ट अदुगी मतुंग इना मणिपुर ह्यूमन राइट कमीशन MHRC की चेयरपर्सन जस्टिस उत्पलेंदु विकास सहाना हिरम असिगी मतंगदा नुंगाइतबा फोंदोकपगा लोइनना महाकना असिगुमलबा केस असि लिसांग सिटना नमसिंदुना लेबना एक्यूज अमदी विक्टिम ओइरिबा इमुंग मनुंगसिंगदा हेना अवाबा पी मरम अदुना अथुबा मतमदा हिरम असिगी मतंगदा डिप्यूटी इंस्पेक्टर जनरल ऑफ पुलिस रेंज 2 SP थौबाल OC थौबाल पुलिस स्टेशन दा अथुबा मतमदा थबक लोखटनबा खंगनख्रे हाइरे।
Indo-Myanmar border fencing khabagi mayokta Jori unification jorona sinduna Indo-Myanmar ngamkhaida peaceful rally chatkani hairi. Lakliba thasigi taratarukta central government na Indo-Myanmar border fencing khaba amasung Free Movement Regime FMR lokthokpagi mayokta Jori Unification Organization jorona sinduna Indo-Myanmar ngamkhaida peaceful rally ama chatkani hairi. Wafam asi Treasury Square da laiba Joro General Headquarter da fam kiba mifam amada warep asi laukibani hairi. Brazana tabadagi hauzik Asian Hospital da layeng liba basanda lamna lupa lising manga tengbang pikre. Ngarang sitkiba akan banong lainung sit akak araw marakta yawrakiba tamtiraba Brazana tabadagi ka hena sokibadagi hauzik kwa kwaithel da laiba Asian Hospital da layeng chathariba laurembam basangi ana layeng da mateng oinaba khudaki oina ngasi like minded group LMG Minor gi thomi singna chatuna lupa lising manga gi mateng pangkhre. LMZ Manipur gi Publicity Secretary Rakesh Nauremna luchingduna chatkiba ngasi gi tengmang khongsat aduda group asigi Secretary Ozit Sorokhaibam amade Kunjeswar Mangsatabam Surendra Ningomba amasung Boinaw Maibamna chingba miyoi singna member kaya asu saruk yaki. Khongchat aduda mari lainana group asigi Secretary Ozit Sorokhaibamna fongdokkibada ngarang nungthil akanba nong marakta silakkiba nonglai nungsit aduna lamdam sigi yum kai kaya amang ata thokhankhre asigumba awaba khudong tiba marak asida Brazana tabadagi laurembam basan chahi yankhai ga humdoi ka hena sokpadagi Asian Hospital da laikat nari haibagi pau asi social media dagi tabadagi ngasi khudakki oina mahaki ana layeng asida kharadang oirabasu mating oina bahaiduna lupa lising mangadang tengbang jabane. Ojit na makhatana fongdokkibada ngarangi akanba nonglai nungsitna amadi len yauna nolta kiba nongna yung kai kaya amang ata thokan kibagi photo amadi video kaya social media amasung ipau kaya da ujare awaba tariba punamaki awabada LMG na mateng pangbak ngamdrabasu awabada saruk yazare adubu yung kai amang ata thokiba asimakti semzillaga hanagi fibamda hanjinhanaba hotnaba yai adubu Brazana tabadagi ka hena soklaba basangi punsi asi longkhrabadi punamak loigadoribani maram asina mahaki punsi asi kanbada kharadang oirabasu mateng oinaba LMG na tengbang sel khara asi pangjabani miyamgi marakta yum kai sokhodraba nonglei nungsitki chaitheng phanghodraba financial sound oiba pukjel chawraba ichil inausingna angamba awabada taraba imung manungsingda tengbang biduna punna hingminnabagi wahanthok lehensi Ningsing bayabadi ngarang nungthil pung mari khara helakpada Nambol Kendragi manung chanba Nambol Laurembam maning lekai da leiba Laurembam basan apokpa leikidraba Laurembam temba Brazana tabadagi mahaki hakchangda aruba fibamda ngarangdagi Asian Hospital da laikat narikibane Nomagi suraga nomlaga hingjaba basangi imungni Sanjenbam Dingol Kainahanbiga Yumbal Minlambida Khongdaminaduna Machanupa ani Machanupi ama fangjare Mahaki Haksang Hauzik Asian Hospital gi Dr. Singna yamna cheksana layeng chathare Churachandpurda UKNA gi camp commander amabu guardna nongmaina kaptuna hatlamle haire Kangpokpi jila gi manung chana leiba Galjang Village ki Chief Sesat Hawkip ki machanupa Hunter haina khangnaba United Kuki National Army gi camp commander Thangminglan Hawkip masagi guard amana Hanglam Police Station gi manung chana leiba Leimatak manak ki Galjang area gi All Nambilda nongmaina kaptuna hatlamle haire Laikidabagi aroiba mathongama hayeng ayuki mahaki poknafam Galjang Village ta pangthokani haire
Manipuri Student Federation MSF na jinga mamal tangna yondanaba drive sathakre. Ngarang khudong tiba thokraba yumsingda relief assistance sing Manipur Laingaki Makada Fanghanaba Lauthokraba su miyamnadi jinga yonba dukan singda fangnadaba makai kyu lengduna leinaba lakiba singna fongdorakibada mamalsi dukan amaga manadaba mawongda yolamba thengnarakhi adubo hankatliba mamal singdu tahanduna miyamda MSF nasu hanagi mamalda fanghanaba leptuna drive tathaki 30 मिलीमीटर की हाना लुपा लिसिंग मरी का चचुक यांखै योनबदा हौजिकना मरी का चचुक यांखै हाना योनबदा हौजिकना मरी का चनी पान यांखै लुपा चनी हेनकलकांदा योलंबा थेंगनरे मसीगुम्बा कयासी एमएसएफना मथंग उनजरकांदा अखोय ममन तानबा हाइजरकांदा फजना वाखन तामिनरकांदा मोय लुपा चनी हेनकलका योलमिबदो अखोय ममन ताहंजरखा दुवा मयामदा यामना ममन तारकांदा अखोय टोकन सिंग फजना निंथिना फंगलकांदा मरी लेनबा मसा मसाना पामबसिंग अदो फंगनबगी खोंथांग सिंग एमएसएफना लेपा लेतना पाइखतरी अदु अतोतोबा दुकान सिंगनसु अखोयगी हारिबा जिंगसिंग असे ममन हेना योलमदनबा अदु करिगुम्बा योलम तारगदी एमएसएफना मरी लेनबा सिंग लोइनना तौरपा थबक खुदिंगमक्ता दुकानदार सिंगना मसा मसाना responsibility लौजगदबनी अदु थोलपा फबत दायित्वदो मसा मसाना पुजगदबनी हाबा वाफमसु एमएसएफना थमजरी अदु लोइना मखा तारकबा दुकान सिंगदसु लेतना नसिगे अखोयगी ड्राइव असि संसनजगिनी हाबा वाफमसु एमएसएफना थमजरी ing kumza listing aniga kunga humdogi megi ohumdagi haurakhiba irang asida sekmagi turel wang mada leiriba kuki khul faren wang sangolda taina bada leiriba low acre chani henbagi mafamda low panbang amdana leirakhibadu hauzik fawba compensation pithoktana leiriba ase pithokpiu haina UCM sekma unit na pangmi singda fongdokre chatliba chahi asigi low panba matam yaurabasi fawbada pidana pithok tabana maram oiraga lawmi singi awaba kham thenglei tanlak sida kuki narco terrorist singna hariba lofam sing asida law panaba law khoiba hauzilaklei maram aduna athuba matamda leiriba sarkar asina medeng changbiu amade law khomjilakliba asibu thingjinbiu hariba lofam sing asida law panba ngamdriba asisu athuba matamda sarkarna law panba amnaba hotnabiu karigumba sarkarna athuba matamda thabak paikhat piraktrabadi sekmaida leiriba CSO sing maira paibi sing pullaga UCM sekma unit kaloinana akanba khongjing changsilagani haina awang sekmai UCM president ayangwam suresna pangmi singa unaba amada fongdorakre kuki kun phairen luang sangbon ga dainabda leiba koigi low acres sani gumbagi area sidal low pan ngamdana leibasi akoigi compensation di paw bithokibasi bithokio 2024 की लव पान मतम यौरो फावबसिगा बिथोकइदबना मरम ओइरगा अखोइगी लौमी सिंगसी अवाबदा खम थेंगले तालकसिदा अमुक नार्को टेररिस्ट सिंगसिना कुकी नार्को टेररिस्ट सिंगसिना हाइबा लौखमसिदा लव पानबगिदमक्ता लव खोइबा खुजिलले मसिगिसी अथुबा मतमदा अखोइगी सरकार सिना मणिपुर की सरकार सिना अथुबदा मियेंग जंगी बिरगा हाइबा low khoijilaiba mayam singi athubada thingjinbiyo aduga low mapu singda low pan mangamnabagi damakta sarkar ki side dagi athubada thabak paikhatbiyo Manipur gi wangmagi ipau amuk pizari aikhoi ge ithakta atom bomb tarak lagani haina Makha tarakpa asidi Manipur gi wangmagi ipau amuk pizari Aikhoigi ithakta atom bomb tarak lagani haina Jammu Kashmir National Conference ki luchingba Farooq Abdullah na fongdokre India ki Defense Minister Rajnath Singh na haukiba nomaizing numita PTI na loba interview amada Pakistan occupied Kashmir POK bu India na lausin bagi mathau tade lamdam adugi miyamna thoina hena India ki manungda laiba pamni haina fongdokkiba wafam aduda akanba mawongda yaningdaba fongdorakpa oina Jammu Kashmir National Conference ki luchingba
Farooq Abdullahna yumthangnariba Pakistan kaidongai tumina yengduna leiramloi amasung makhoigi mafamda atom bomb leiri amasung hairiba atom bomb adu aikhoigi mathakta tarakpa yai haina Srinagarda pangthokpa pangwisinga unabada phongdokre haire डिफेंस में सर कह रहे हैं तो करें, हम कौन से रोकने वाले हैं? हमें तो पहुंचेंगे नहीं। ये भी याद रखे वो भी चूड़ियां पहने हुए नहीं है, याद रखिए। उनके पास भी एटम बम है, याद रखिए। और अफसोस किया है कि वो एटम बम हमारे ऊपर ही गिरे। Indo-Myanmar border fencing khabagi mayokta Jor unification Jorona Sinduna Indo-Myanmar ngamkhaida peaceful rally chatkani hairi Lakliva thasigi taratarukta central government na India Myanmar border fencing khaba amasung free movement regime FMR lauthokpagi mayokta Jor unification organization Jorona Sinduna Indo-Myanmar ngamkhaida peaceful rally ama chatkani hairi Wafam asi Treasury Square da laiba Joro General Headquarter da famkiba mifam amada warep asi laukibani hairi Tolop listing tara manga chaba miyoi amagi yumdagi edina lupa crore kun henbagi kuntra kun hindagi kuntra phawa fagatpang amle hairi Congress na luchingba Jharkhand government minister oiba Congress party luchingba alamgir dagi thabak inkhang tawduna masagi thagi tolop listing tara manga chaba Jahangir koba miyoi amagi yumda enforcement directorate na thiba humbagi thabak chathabada yamlaba sana yamna crore kundagi kuntra phawa fagatpang amkre hairi Kunai asida leiriba miyamgi khutta aina yadaba khutsu khutlai kaya leiriba asi nungnang ningai oiri haina Assam Rifle DZARL Lieutenant General PC Narana Phongdokre Manipur da haukiba chahi dagi hauduna ngasi phauba arepa waroisan amata purakpa ngamdana leiriba chahi faraba irang asi hanaga yengnarurabada hingsagi thodok yamna hantarakle haina Director General of Assam Rifle ge Lieutenant General PC Narana Phnomizing numita Nagaland gi Taret Suba Assam Rifle sing the battalion da phongdokiba red laying ceremony da pangmisinga unabada phongdokre Pangmi singa unaba aduda mahakna Manipur da masing yamlaba khutlai kaya khatnariba jati anigi marakta leiriba asi yamna nungnang ningai oi Assam Rifle gi maikai dagi nakan anigi marakta diplomatic oiba mawongda wari sanaduna irang asi nemthanaba hotnari haina su phongdoraki hairi Tripura da uchar lakh manga tharagani haina Forest Minister Animes Devaramna phongdokre Awang nongpok Bharat ta umang wamangi pak chawba henkatnabagi damak Tripura government na nongmada uchar lakh manga tharagani haina Forest Minister Amines Devaramna PTI da phongdokre Tripura da umang wamangi pak chawba asi chada hufugotaruk oiri lamdam aduda sabagi chang yamna wangkhalakle global warming thengnana bahotnabada u thaba asi tangai fade maram aduna Tripura government ki forest department na lakliba chahi asigi July thada hairiba u 4 lakh manga tharagani haina phongdorakibani haire Haukiba tha asigi mangada Assamgi Hailakandida chahi ama makhaigi angang ama swine flu na maram oiduna leikhidre hairi Laibak thiba thodok aduna maram oiduna mari leinaba authorities singna Hailakandi district ta swine flu ge mari leinana high alert lauthokre High alert asi lauthokibage pandamdi mafam aduda makhatana leina asi sandoraktanaba amadi anaba masing hengattanabani hairi Amaromda Rajasthan da April fawbada swine flu ki case listing ama yokre
State asida January amadagi March 30 faubada swine flu gi case 990 April tarik 30 faubada leiramba pot chegi mamaldagi hengatna yonba yaroi CDRF relief fund dagi crore 3 lakh 40 tengbangi damak kaithokre. Natural calamity na maram oiduna asok apan nang kraba awaba taraba praja singi damak sarkar na responsibility kudimak lofam thoi haina MPCC President MLA K Megachandra fongtokre. Directorate of Education Manipuri order amagi matung ina ngasi amadi hayengi oina government aided private amadi central school sing suti oiragani haide. Amadi All India Invitational Professional Boxing Fight Night Manipur dagi sanaroi ahumna gold medal amadi sanaroi ahumna silver medal purakpa ngamkre. Hauziki oina Mami TV na sandok jabab Manipuri Paulo Senjare makataba paugi damak Mami TV meeting taduna leibiyo. Haina chungkha mandena na amuka hanak khurumjari. Lan na thoram Malem taibang panda akhoi khwaigi irakta leibiramba nungsi jaraba amarjit thingmai jamna taibang chingjel loiraduna akhoi khwai punamak pu thadok lamlaga haukiba chisat tang kunga taret tha mari ing sok liksing ani kunga mari kumja sajiboki taragani pani pan ba thang janamitta taibang chingjel loiraduna taibang mapugi leikol da leirang leinam oina tinkhre lakliba chisat tang ama tha manga ing sok lising ani kunga mari kumja Sajiboki kungani thoini pan bayum sa kaisa namitta mangani lehun tamjaraga chechat tang taret tha manga ing sokli singani kunga mari kumja sajiboki kunga mapani pan ba laipak pokpon namitta lana thoram thokli namit asida ngamjaba herang lerang kradang laikhidrabagi yaibiren na mapugi laikolda ingna singna tiluna bagi damak mapugi mingkhairon chonjaduna katchagadawri thoram asida laigi masak oiraba oiribi ahal laman ima iben maruk mapang amadi ise inem singna matam sana lengbiraktuna mapugi mingkhairon tabiranaba sina leirang lehut sinduna paujen jari sina leirang lehut sinduna paujen chachabagi ayo aran kibik ngakpigani thoburen thimajam ranjit apokpa thimajam ongbi bala apokpi nongmai themningon thingbaijam ongbi subita loinabi noluk chaba aigi isaga tinaramba imung manungadi sak khangja hograba isaga loinaramba maruk mapija punamakpu isagi lana thoramma sibu yawbiranaba imung manungna amukka hanan noluk chari